Supreme Court ki athingwagi mayokta sawmill kaya chalairiba amasung ain gi wangmada khaidoklaga u paisinba amadi yonba sing mari leinaba singna yengsinre Hauzik mapungay ba pau Mahausa khal kaitharakliba asi thingnanaba Supreme Court na English sing chamapan marfudara mapan dagi hauna ain gi wangmada leiba sawmill sing thingjin khrabasu Manipur dagi hauzik mafam kaya da sawmill chalaiduna leiba yauri Amaromda ain gi wangmada u sing paisinduna thamba amadi lambi gi nakalda akhaibu u kaya fongna yonbagi thabak chatharabasu mari leinaba singna thabak amata paikhatana leiri Matam kharagi mamangda Forest Department na sawmill kharada drive chathaduna sawmill chalaiba thingba amadi u fagatbagi thabak chathaba laikrabasu haujikti miyoi kharana maning makha tamna sawmill chalairi amaromda Range Forest Officer Sadar Hills Range Sukham Ratan Kumar na phongdorakpada Supreme Court ki order amana lanai sawmill sing hanglibasi niyom kharagi makhada athingba thamkibani sawmill singna HBC ki clearance amasung minor industrial estate oina state sarkar gi ayaba lauraga chathabadi yai Masing ngakna chatpagi masing Manipurda yamna leite Forest Department ki manpower watpana niyom gi wangmada sawmill salari basing phagatpa ngamdana leiri hairi Mapaldagi fawba pusilaktuna khaidoklaba u yoliba lambi gi nakalda masing yamlaba khaidoklaba u kaya paisinduna thambasi thingnanaba akhanaba kangbu ama semduna drive chathaba hauragani Masida timber attraction order yaudaba amasung transport permit yawramda basing phagatlaga laukhatpa yaba thabak sing laukhatlagani haina phongdorakli Kona 1990 ga 9 da ko masi athingba makak leigi leibadagi akoi sawmill singsi loinamo ban tawre sawmill singdagi akoina hojikti amu inventarize tawraga mogi ayaba clear ISBC na clear oiraba sawmill kaya ama akoi industry state ana minor industry state ana koina sakar loktu oba kogi industry state khara lei masrei hongjillaba singdudi moi sarkar ayaba piraba mil kaya am leire Manipur da hoji moi sing sididi ayaba aina yaraba group amani aduga aina yadaba group hairaga ngasagi moisi ISBC gi list su yogdaba aduga ISBC na clear oidaba mil kaya am su leire adu hairiba sing asi industry di license piramba sing license kakcharaga su mosi license mogi khulai dumukti loktokpudi ngamdri masi loiraga di soidana aina yadraba ngasagi kano singje mil singje soidana masi loktoki kanena khalli adagi adu natana khoina sorokta kaida khoina khangra akhaiba mayam pairibase masi aingi wangmada udugi khairakpagi magi TP haitare khoi transit pass adagi government dagi khoigi timber extraction gi order ga yaurga khairakpu oiragadi moisi asumba legalize oiba yai adu yaudaba por khedudi moisi illegal ina moisi adum pharaga moisi confuse tawba yai illegal oina leiriba mill singda pairiba u sing adigi sorokda paiduna leiriba khoigi akhaiba haitare masigi illegal oiramba yaurgadi masi thuna khoi akhanaba driver ma chatharaga masi khoi soidna phanaba honaragani Mayamba thokpa Manipur Police ki SI Bikramna nongmaina katun hatkiba Laistram Singlemba imung manung puraga yamna chamna leijaba miyoini mahaki maral karimata leite misi asigi matangda mahak masaga laikhidraba manau nupa chinglembaga aronba mari amata leina khiba leite haina SI Bikram gi loinabi dolina sengdokre ngasi khoyathongda leiba Rising Knowledge Club ta pangthokiba paugi mifam amada wafam asi dolina sengdokhibani paugi mifam aduda laikhidraba chinglembagi mase amadi imung manungi miyoi singsu saruk yaki dolina makhatana mahaki mapuroiba silongda police training chatluraba matungdagi mahaki lamchat sajata chauna ahong balaki yamna toina mangonda miyot minai chathabada natana laikhidraba chinglembagi imungda changduna kihan khanganbagi thabak chathaki masigi matangda ingkhol nungi oiba mifam pangthoktuna wafangnabada jingnaba yaba wafam amata puthokpa ngamdabadagi SI Bikram mayam mamangda lale haijabata natana psychiatric doctor da layang chathakiba phawba leikhi mahak amasung jinglembagi marakta jingnaningai oiba mari amata laikhide laikhidraba nupa macha asisu ahallaman thaksi khasi naiba yamna chamjaba nupa macha ni mahakna silongda training chatringai manungda Dimapur dagi nupi amaga leiminai haiba pautai mahaki maraladu kupsinnaba icham chamjaba nupa macha asida taisinduna hatpo oiramba yai haiki nupana aibu maral sibiba mana
Manang pathopaga aiga mari leine habdo araba ngatani manang paduga aiga kari mari relation amata leina de si banga du sumara leite ai sumara leite koi karim ta mara lei paminate adubu ai nu pasi police training chalubadagi halakpadagi mo mai tore nature ma change tore lamja sajat ma tau da bahan tau da mayam ma tore mana aduna mayamnadi ai se chengre habdo ai chendi ai lei sida landa banina ai tholei ai karim lande ai na asi banga dus lande ai sulande ai chente Amarom da leikidraba singlem bagi mase ahal chandra jinin haikibada mahaki maupa asi imung manung pudana leiba yamna chamna leijaba angangni mayamba bikramna mahakpu mamangda su faraga kaksing fawba puduna wahong pohong chathakibada natana yamna toina ki han khanghanba leiki asigumba thodok matung manaw thoktanaba mihatpa bikram sibagi chairak pihaningi haiki ina padu yamna mabuk chena phaba yamna bebar kaijadaba chichi dada ima baba bubu chidena bebar kaijadaba ngana adubu mana ina paje hat kyauna hat pani mana puraga hat kyauna hat pani ina paje aduna aina pamjabadi sumba thodok je matung manaw thoktanaba maran piba sibagi serak piba pameba sibagi serak piba adai magi mama pa family member loi lot kare ko mama pa ngasi bukta lakte be ma ibung on lakte ngasi bukta ai mai mung manu oro ma oro thigat piraga amutang wari sanjaningi aduga ma victim ori mama kono culprit ori kono ori mama je mi hale mama je maran pi pa me bai ngarang numidang pung tara rom taba matamda more da khatna chainabagi thodok thorakpadagi more police commando na blank fire tawduna khatna chainaba du makha thana thokhan kidre hairi All Manipur Tami Jingmi Nupiluki Apunba Mifama Pangtokuna Jingmi Tamigi Oiba Chakot Taurangi Maramda Kananaina Krehari Pawgi Markana Tema Briang Matang Logzadi Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liverda akaiba laklaba natraga livergi mapangan chontharakpa tarabasu karishu waningai leitre lifsaf shira fijinabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule naraga laying babudi narjingai da saksal hobana hena fai Mountai's Coaching Center, Chingmerong for Class 7 to 10 BOSEM. Admission open for subject Maths, Science, Social Science and English. Counseling and interactions with different selected well-known leaders on every Saturday after the coaching test. Special features: 20% fees discount for students securing 80% and above in the previous exam. Fee structure Rs 8,000. Please contact 96123638858. Combined tutorals for CBSE. Admission open for 6 months foundation course for class 9, 10, 11 and 12. 3 months vacation course CBSE class 11. Class starts from 4 April 2016. 2 months Sainik, Navodaya and Outsider during vacation course CBSE class 9, 10 and 12. Class start from 1st May 2016. When service separate hostel available for both boys and girls. For details, please contact Combined Tutorals Office, Sagotan Moirang Mercmachin Bus Parking, Imphal. Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiu
taram na mokjari State Kala Academy ne piba Tribal Culture Award Ji Sana Jawba Kabui amadi Jangnu Gold Maina Fanglakpada Rani Gaidin Liu Cultural Center Manipur na nungai ba phongdorakli loinana makhoi ani bu khangatuna Tribal Culture da award pirakpagidamak State Kala Academy na thagatpa phongdorakli Lamphel Supermarket te leba house number humbudra da gas hura nabo honarambani haiba thangmaiban thingel dagi chingchubam sumanta kauba miyoi ama miyamna fare hairi Kuntaruk Suba Sector Assam Rifles ki Taramathoi Suba Assam Rifles na computer set taruk Moregi All Community Welfare School da yenthokre haina IG Assam Rifles South ki cherolamana khangalakli Supreme Court ki athing bagi mayokta sawmill kaya chalairiba amasung ain gi wangmada khaidoklaga u paisinba amadi yonba sing mari leinaba singna yengsinre Niyan tabir punang puamu kahna khunum jadi